Khuraida School ani Susindrogi Gangbuna Tugairamle, Sao Hyba Mapam the Sadana, Saroidaba Mapam the Sabagi Tugaibani Susindro. Kurai Islambi Constituency Gi Haikruma Kong Amasung, Komi Dr. Nauna Sagalakpa School ani Islambi Constituency Asigi MLA, Laisang Tem Susindro Masamagyawa Miyay Kangbu Amana, excavator Shishinaduna, Ngasi Nungtilpung ani Rom Tarapo Matamba Tugairamle, School Tugaibagi Togdok Adu Yaning the Fongdok Aduna Kurai, FUC Gi President. Ngangkham ibotombina paomisingda hai lengaki school sing sakhatnaba thorangi makada school sagatlingaida MLA masamak yawba kangbu ama laklaga thugairamba si nungaite miyamda maram amata pidana pau amata khangandana achikpagi tanza lauraga anouba sagalakpa building asibu thugairamba si condemn tawi phongdoke laisham thambal sana kaubi nupi amana hai ngasi nungthil pung ani rom tarakpa matamda mahaki manau nupa thokpa amana MLA gi kangbu laklaga school tugaire haina pakhongalakhi ngasi di self help group ki mera paibi mayam pullaga leibani na mafam aduda lakhi tanza aduda MLA susindro di komidok romda gari mayam amaga loinana leiba uke magna school tugaire badugi maram hange haiduna manak pasangsinki adubu yogada bakhara dangarakpada MLA susindro di magi gari da tongkhatlaga thokre Amarom school Tugairambagi Matangda MLA Susindro da telephone dawguna hangbada mahakna haike Manipur lengakna school ahum haibadi Komidok Gandhi Memorial Primary School Komidok Haikrumakong Primary School amasung Kurai Haikrumakong Junior High School ahum asi pulap kansinkhre school sing asi Kurai Haikrumakong Junior High School da punsin bani school asi gi mahisang lambi gi mamang amasung maningda lei thika kangbuna school sagaliba mafam adu aran bani lambi gi wangmada sagadabani hyriba wafam asi thikadar gi kangbuda mangzauna na khangankrabani mahakna tugairam liba school adudi sisindaroidaba mafam oibana komidoki school duga loinana MLA gi fanna miyam gi karigumba thabak khara tawba yanaba tugairam bani haina mahakna makhatarake Naga taba mafamda kuki chalhandanabagi khongjang hena kansinkhre Mamang sehigi August 9 da Manipur lengak amadi Foothills Naga Coordination Committee FNCC gi marakta khuyek pinakiba Memorandum of Understanding gi thabak to onthok tribadi Naga taba mafam pumna makta Kuki Sing Upai tawhandanabagi khongjang hena kansilagani haina Joint Tribe Council JTC na phongdokre Senapati District ke makhl liyangmai da pangthokpa emergency meeting amada hiramasiga mari lenena warep laukibani ireng Naga village ka KNFUPF ke Kulai matik sana paiba Kader Singh na amang ala thokan lambaga loinana miyamda kihelambagi matangda mifam maduna kupna khananai nakhi thawong aduba kanma muangda condemn tawkhibaga loinana Naga singi traditional right ta khut thingzilakpani loinana mamangda FNCC amadi state lengakna khuyek pinakiba MOU gi matung inna Naga tabam pham singda Kuki Milton Singh su camp hangandaba popi pambi pak sana mang takhanba amasung kangsub jojang tek road sembagi thabak lefangadabani hairi Border Security, Internet Security, Manipur ge Summit Loan ge fibam ka hena soksil lakle Christopher Indo-Myanmar border paring da khari bangam khai sambal amang atatho alambagi matang da nungnang ba phongdor aduna All India Congress Committee AICC ge secretary amasong party sige Manipur insa soiriba Christopher Tilakna haikre madude haukiba chahi manga rom center na Manipur gi matang da mathau masak khangna thabak tawba ngamdrei Imphal International Airport da thunglabaga paomisingna mahakna haike Border Security, Internet Security amasung Manipur ge Summit Loan gi fibam ka hena soksilakle Security ki fibam nongma gi soksilakpaga loinana ngamkhai da mathau taba cheksin thorang lokotpa ngamdrei Security akanba cheksin thorang ga loinana Myanmar ga lona ba ngamkhai da khaba border fencing sidokpa gi thong asi nungnang ba pokningai ni Manipur gi oina hauzik kangkhong saiba fibam amada leire haina paladuna mahakna haike mamangda ehakna state asida laklamba matamda underground group amana banko Thengake state asida hauzik oiriba fibam asimiyamna kupna yengsinbaga loinana mediana sumarik sumba pawfonguna center gi lusingba singda mamutana khanganba mathau tai Manipur da lakpagi maram paladuna Christopher Tilakna hai MGNREGS Gaming Hongdokhibagi mayokta Congress na sangsiliba khongjang asi hena mapung fanbagi pandamda state asida lakibani sayol amaromda Manipur da leiduna sing amadi tampaki tongan ba mafam singda chatkani yamdrabada district manga gi mafam kyara chatuna MGNREGA gi makhada
Marik chumba wafam kaya miyamda mayek sengna khanganaba honagani. Laibak asigi lairabasing maru oina senthok lambi leitraba nupisingi matik mayai hapkatnaba MG haudokhibani. BJP na lusingba lengangna scheme asigi haudokhibasigi tarai na lopam thokte. Mahatma Gandhi na pamjaramba wakhalon pumnamai kai khumnadabagi thawongni haina lopam thoi. ARCC gi lusingba aduna airport ta thunglakiba matamda MPCC gi office barrier sing amadi seba mandal gi office barrier sing na taramna okay panbayabadi Chandel district ki Myanmar galonaba international border da khaba ngamkhai sambangi saruk khara amang ata thokalambani mamang da su border fila 68 manaki Changpol village ta meter chamaga yankhai degi na chani sangna ngamkhai sambal sidol lamba laikhrabani ahan boina December ani gi numidang da masakhang da singna border fencing gi saruk khara amang ata thokalamlaba matungda nahan su ngamkhai sambangi saruk khara amang ata thokalamba thengnakhibani ayaba yaudana mapal lebaktagi mitop changlakpa thingnabagi pandamda Ministry of Home Affairs ki mijeng makhada border fencing khabagi tabak pakhatuna lakhi adubu Naga amadi Kuki gi tongan civil society organization singna ngangkhoi samban khabagi thawong yaringda phongdoke adu moinamak kilometer listing amga chatrukani phuhumdoi sangba Myanmar galona bangangkhoi paring samban khabagi tabak chathari Kuki terrorist in khandokuna sabsaba action laguna lamdam asida popular government ama thammu tombi Manipur da sahi ahumlom asi Kuki terrorist sing na maita yelhomi sing da landa da thoklibat thengnariba awa anakaya asi center na yenguna leibagi mahutta Kuki terrorist sing asi khandoklaga sabsaba action laguna lamdam asida popular government miyamgi lengak ama thammu haina Siva Sena Manipur state unit ki president Tombina Fungtokre, Ngarang Infali Bamprada Labor Party as office the Pangtokiba Palmi Singa Unabada Wapam as Pungdok Laduna, Makna Makataraduna High, Aina Yadaba Moong the Kuki terrorist sing na Maite Yellow Miss Singda, Landarakiba, Missy Mina Kayananguna Mui Lising Humpurum Lanzina Duna relief camp to Sangapam Laguna Ladiba as Matam Kushilakle, Nasan Highway Sing the Ning Tam Natukasin Yadri, Elegant Text Kaya Loriba Pumna Mak as Matam Sangle, Atubada Mijang Janguna, Awaba Sing as Kohanba. Tabak paikatlu hanagi Kuki nataba Myanmar amadi Bangladesh ki changlakpa Kuki terrorist sing khandokuna deport tawgadabani Manipur India da ining samsamapan nimpumapan da punkhibagi wahanthok lehengadabani Manipur bu parsi state amma gumna thamlakhipana pendaba poklakpadagi lalhauba kaya tholakhiba asi thamoi sengna yasinaba puraknaba honadaba kaya asigi manungda Manipur da yengliba mijeng asi chumna yenguna tangdu laitaba puraknaba honagadabni Kuki landa mafam khangdana mangkraba miyoi kayagi langa langjin puthokuna phi machet amata saruk machet amata oiraba suphangana mathau mangam pangthokhalu relief camp ta lairiba sing mayum da athubada hanjilhalu Manipur da athubada miyamgi lenga amathamnaba honagadabni haikhe amarom da handak Maharashtra gi Bombay Municipal Council da BJP, NCP, amadi Siva Senagi, NDA team na Municipal Council kunmapan gi manungda kunmanga da chauna mai pakhiba asi PM Modi Home Minister Amit Shah amadi Maharashtra lenga kilusingba singi kathokpaga loinana thabak kya tawbagi mahaini New Delhi da su AAP gi lengak inturam khrabane lakadoriba West Bengal Mikal da su NDA na soitna mai pakani haike Anaba Paba Robotics scientist sing na kudakta pakum piba miyoibaga manaba unsa puthokre imung manunggi oina pangtokwa thauram amada mai sijinabagi asaba stop ama soklure haina khalasi maduda kari thoklibano haibadu nahakna tasengna khangdringagi mamangda phawba nahakki kut adu khangowdana chingthokani masigi athuba thabak asi thokliba asi maram asi nahakki unsada yauriba chaina phawba khangnabagi sensor singna nangi spine da signal sing tharakpa maduna brain gi thabak amuk ngaiba tawtuna reflect ama thokhanbadagini Hauzik scientist singna sokpa amasung naba phawhanba ngamba amasung pakung kudakta piba ngamba advanced artificial skin piduna robot singgidamakta mananaba tawba ngambag sing puthorakle City University of Hong Kong gi researcher singna hai hauziki robotic skin asi human nervous system na itin piba structure amada yumpham oibani masina robot adubu khajitang sokpa phawba khangba ngamhali anaba amasung asokpa identify tawi kudakta local reflect response sing P amasung modular components singi kuthangda thuna semjin bangam hale asamba wahaida haraga anouba robotics skin asimyoi bagi skin ga manana thabak tawi masina khajikak sokpa hena sapukanba kudong thiningai oiba contact detect tawba ngami adubu robot aduna anaba chaina oiba phungtoi magi local reflex system adugi matengna robot aduna magi mapung oiba computer dagi pautak singi mathau tadana kudong thiba adudagi thuna
handoki. Technology asi ngasi sijinariba ayamba robotsingi thabaksinglegi yamna khenai. Robot kaya amadi sokpa khangnabagi sakti amata yaude aduga madu khara tauba ngamba singna supnagi achumba pressure khaktama khangi. Asigumba robot singna self protective reflexing leite. System asida sokpagi pau adu ahanbada software aduda satke. Madu mafam adu khongthang analyze tawi. Madugi matung pigadaba pakum ama lepi. Process asi factory singda asoi angam thokanaba khajin basing leiba manungda thabak tauba robot singi chenaba yai adubu miyoi businga yamna naksinana thabak tauba humanoid robot singi damakta di masi matik sade. Miyoi basinga manadana robot singi makoi masamak asok apandagi fahanba ngamde adumoina mak khwaidigi faba pambaidi athuba amasung araiba repair ni haina scientist singna hairi makoigi matungaina anouba skin asina sokpagi segment singbu neural like palasingda oithoi amasung anaba phawbaga protective reflexing thabak tawhalakki. Atek akai thokpasu skin asina detect tawba ngami amasung soklaba mafam adu magi modular design gi matengna thuna mahut sindokpa ngamhale masina takpadi sokpa panba ama miyoibana fawriba adugumna robot aduna magi skin da sokle haiba paw adu khudakta phangi haibani. Skin adugi apikpa modular khudingna madu chumna thabak tawri takpa low frequency signal ama thai. Skin adugi saruk ama yatlaba segairaba natragana soklabadi signal aduda apanba pi amasung sokliba mafam adu khudakta robot aduna khangi. US military na Syria da Al-Qaeda ga mari leinaba lusing bahatkre mamang thada ambush tawduna American ahum hatkibagi laman khumba oina Syria da US military na nongtaktagi attack thaduna Al-Qaeda da mari leinaba lusing ba ma hatkre hiramasigi matangda US Central Commander na haikibada awang nongsup thangba Syria da ahum laksubo oina nongtaktagi attack thabada Bilan Hassan al-Jarshim kauba Al-Qaeda mari leinaba Al-Qaeda ga mari leinaba yamna maruiba misak ama sire haiba chapsana khangba ngamle. Hyriba miyoi asi ISIS ka mari leinabaga loinana December 18 da Syria gi Palmyra da ambush tawna US ke service member ani amasung American entrepreneur ama hatkibada hakthengna senaba miyoi ni America gi mayakpa chatharakpa attack khudingmak ki chapsaba laman khumgani haina Secretary of War tega hega setna phongdokhi leikhidraba al jasim hariba miyoi asi terrorism gi thabak thoramda dingthina khang hairaba amasung America gi mathakta attack chathabada hakthengana chenaba miyoi ni